Pomnung Putaram Nokchari Lantokchariba 90.0 Wahong Radio Gi Ngasigi Sandokchariba Toram Singers of the Day Mampuna Saruk Yaminasi Maruina Tamjariba Ngasigi Singers of the Day Live Cheta Labiriba Singi Maruina Tamjariba Toramni Mampuna Saruk Yaminasi Ngasigo ina live cheta Khanbirak Paisai Kudol Tamjagi Mam Saisakpa Saisakpi Puduna Lakchari Kana Puduna Lakchariba Mampuna Saruk Yaminasi Saisakpa Saisakpi Sigi Isai Khanbirak Tuna Toram Sibu Mapung Fan Biu Saruk Yabiu Ahanwa Maktada live cheta Lengsin Birakpa Kuding Mapusu Tagachari Makunje Sori Devi Tagachari Madam Susila Okram Madam Sakhen Bium Nam Hanana Tagachari Toram Saruk Yabirakpa Matai da ngai ragi hain haibire Madam Susila Okram Matai da natra zumayai da natra mamang da adum ngai bire su yai Madam Hanana Tagachari Imabi Mola Koncham Taram Nokchari Inau Goroba Kuman Taram Nokchari Toram Sida Saruk Yabirak Liba Kuding Mak Hanana Tagachari May laktab si pura berani ko Pumam bidiga pumamami May mambazi ko Ana Tagachari Madam Maruni Koizam Taram Nokchari Toram Sida Saruk Yabirakpa Sir Ranavir Wang came Taram Nokchari Ngasigi Saisakpa Saisakpi Kaya na laiting gadaba ngasigi Toram ni Singers of the Day Tonga platform sing the Sandokchari Badugumba Toram ni ISCOM Home Channel 129 GTPL Elite TV SKTV Diamond TV ki Facebook page loinana YouTube ta WAHONG Radio Mayam puna Saruk Yaminasi Visual oina loinana as 90.0 WAHONG Radio Kusem Radio Manipur Online Radio Platform sing sida mayam na konja loina tao fangbigani Saruk Yabiyo Horen loisilak bada caller amatang lokat jage YouTube tagi Facebook tagi khanbirak laba matung last aroi bada caller amatang lokat jage Caller amana khanbirak pa isai saisakpadi sidagi haijarakani aduga saisakpa adugi natraga saisakpi adugi isai khanbirak tuna thoram siba saruk yabina bisu nolokchari Sir Koirom Robindro Dolen Wairokpam hanana tagachari thoram sida saruk yabirak pa hanana tagachari Madam Padma Devi tagachari Sir Ranavir Wangkem imabimala koncham Madam Pramila Ahivam Taram Nokchari Sir Dhanachandra Pukrambam hanana tagachari Now Goroba Kuman Kuding Maputaram Nokchari Toramasigi Ahanba Saisakpa Puduna Lakchari Mayam Face YouTube the Labiriba Hana Sam Sabiyo Isai Anidang Lokachagi YouTube the Labiriba Sing RK Sanamacha Serbu Taram Nokchari Toramasida Saruk Yabirakpa Tawai Happy Riba Kuding Makhanana Tagachari Ahanbada Puduna Lakchariba Saisakpa Mayam Nasu Yamna Pamnariba Yamna Pamnariba Saisakpani Cheta Izakre Mayam Sem Sabio Ahanba Isai Ani Lokachage Ahanba Amadi Anisuba Isai Lokachagani Hanana Tagachari Sir Anjan Amadi Kate Ambika Nigi say Kudol Damzage Sir Anjana Kanbirak by say Lanmi Haribay say Kudol Damzage Mampuna Taminasi Kennedy Kuman Gi Konjal the Gisaki by say Lanmi Mampuna Taminasi Ahan by say
Ma'am puna saruk yaminasi Thoramasigi ahanba Isay kudol tamsagi Lanmi haina mingtol liba isay ni Isay sibu iririba madi saysat pa Kennedy kuman masamak loinanam Music Isay sige tawai happy riba Rigid Lystrom Kudol tamsari ma'am puna taminasi Thank you, Sir Sagapa Manjan, Yam Fazaway Saini Kanberak by Malebak was Saitaba. Lebak Ning Bay Say Makanberak Dunas. Toramasibu Saruga Birakba, and Natagachari, and Isubay Say could all Damzaki. Gage Ambikana Kanbiraki Bay Saini, Nakin Tagisu, Yening Tale. Kalin Tagisu, Nongju Tam Hak Adumak Lady. Kap Liba Angang Su, Mamana Tame Kari. Aigi.
hang liba thamoi sidi kanana mention bigani hai isai me se kainomni hanana tagatchari yaifa yumnam taram nokchari ima bimala koncham kech ambika hanana tagatchari gunesori raskumari medam padma sagol same Inawi Lema Taram Nokchari Thoram Sida Sarup Yabirakpa Sir Anjan Imabimala Koncham Kuding Mapuana Tagachari Babung Lystrom Radha Nachana Taram Nokchari Thoram Sida Sarup Yabirakpa Sir Ranabir Wankim Sir RK Sanamacha Taram Nokchari Madam Aruni Koijam Madam Vadma Huidrom Nung Sitombi Taram Nokchari Thoram Sida Sarup Yabirakpa Sir Rojit Koijam Taram Nokchari Sir Ranavir Wang came, Hanana Tagachari, Paung Lystrom Radha, Kechambika, Sir Anjan, Rasmani Devi, Taram Nokchari, Thoram Sida Sarup Yabirakpa, Imabimala Koncham, Kuding Mapu Hanana Tagachari, in a Patok Chabadasitan Antava Yaurasu, Wara Widanaba, Mayam Daijari, now Goroba Kuman, Taram Nokchari, Sir Koirom Rovindro, Hanana Tagachari, Thoram Sigani Subay Say Kudol Tamzage, Mampuna Taminasi, Rovi Longjam, Taram Nokchari. Good evening, WAHONG Radio, Mayampom Nokpusu. Good evening, Hain Habiri. Hanana Tagachari, Sir Rovi Longjumbusu, Taram Nokchari. Loinana Facebook Live Telebiri Sing, Sir Bimol Ningombam, Taram Nokchari, Thoram Sarubia Birakpa, Rosni Koijam, Hanana Tagachari, Promila Ahivam. Hanana Tagachari Madam Indubala Devi Taram Nokchari Sir Dhanachandra Pukrambam Sanamacha RK Hanana Tagachari Sir say Facebook Tazu Mukteng Nazari Madam Indubala once again Tagachari Madam Hemanta Babita Kuman Chalai Taram Nokchari Sarubya Birak Liba Kuding Mak Ani Suba YouTube Taki Kan Birak Pa Kanadi Kuman Hariba Saisak Basigi Sayamukudol Damzage Mayam Punataminasi Pandam Mamada Hariva Flamasigi Isaini Kanbirak Liba Isay Mampuna Sarugyaminasi Kennedy Kumangi Konjal Dagi Saki Baisay Taminasi Mam Sarugyaminasi Isay Sibu Ibiriba Aiko Yambung Loinana Music Direction Pibiriba Tony Ahiba Mampuna Taminasi Kudol Tamzari Sound going on that. Nakin thagisu yening thalai kalin thagisu nongju thalai kapliba na wasu mamana them khare nausumi sai sa puna sin kon khare Moise nangna karam kan mensin bidauriba sarang lai giyom chagle moise nangna karam kan temsin bidauriba yening thagu nungsu thagu yening thagu ayuki malang bana mikap thokan base makalam halli manglubang mangla Nani school slakta tuition slakta and not similar say ai bang ning sing base tamoi no ahimsa tumuraga ayuki malang bana mikap thokan base
se thamoi nau halli ai gi mang li ba mang lan thamoi se nang na karam kan mi kap thok khan dauri ba charang lai gi om chak le thamoi se nang na karam kan ing han dauri ba yening tha gun nung chu tha gun yening tha gun nung chu tha gun wakal ngang nauri ngai thamoi na chamli ngai nusiba bu ai lu na khanjaba mi pai chaw ro wakal sina khambal chaw ro nusiba na wakal thamoi lai ta da na lai hanba wakal na nauri ngai thamoi na chamli ngai babu ai lu khanjaba mi pai chaw ro wakal sina khambal chaw ro nusiba na wakal thamoi lai ta da lai hanba ai gi mi pai chaw ro pang lo wakal se nang na karam kam them zindagi dauri ba sarang lai gi om sak le thamoi se nang na yening tha gun nung chu tha gun yening tha gun nung chu tha gun na kien tha gi su yening tha lai. Thank you. Tongan ba radio kayana lighting liba kummamani nakin tha gisu yening tha dum lai nongju tha maha kisu kalen tha dumak lai aduna thamoi da kanglaga leiramba mayon kaya su yening hun vibe si matha masana ta bani hanana ta gachari Sir Surjit nokpet nokpet ta lay hay hay birai Pawung Janta Kumar na chana lapna kurumjari thagachari thoram saruk yabirak pa Sir Anjan hanana thagachari sajibugi nong lay nong chit loidri male hojai da nong kan na churi sir hay hay birai adum makum matha yorok pagi mahausagi chanabi mahakide duma kaide mioi bai koi khatani ꯑꯩꯈꯣꯏꯒꯤ ꯆꯠꯀꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯂꯣꯏ ꯀꯥꯏꯊꯣꯔꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯃꯥꯒꯤꯗꯤ ꯆꯠꯅꯕꯤ ꯃꯥꯒꯤ ꯆꯠꯀꯗꯕ ꯅꯤꯌꯣꯝ ꯑꯃꯗ ꯂꯣꯏꯅ ꯆꯠꯂꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯦ ꯁꯥꯎꯔ ꯃꯥꯜꯂꯦ ꯁꯣꯔꯥꯔꯦꯜꯁꯨ ꯁꯥꯎꯔ ꯃꯥꯜꯂꯦ ꯏꯁꯩꯁꯨ ꯂꯩꯗꯥꯏꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯩꯅꯣꯝꯅꯤ ꯏꯃꯥ ꯁꯦꯝ ꯔꯣꯁꯤꯅꯥ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯦꯗꯝ ꯁꯨꯁꯤꯂꯥ ꯑꯣꯀ꯭ꯔꯝ ꯀꯩꯆ ꯑꯝꯕꯤꯀꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯕꯨꯡ ꯂꯥꯏꯁ꯭ꯔꯝ ꯔꯥꯙꯥ ꯃꯦꯗꯝ ꯁꯨꯁꯤꯂꯥ ꯑꯣꯀ꯭ꯔꯝ ꯑꯔꯨꯅꯤ ꯀꯣꯏꯖꯝ ꯃꯦꯗꯝꯕꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ Yaifava Yumnam Thagachari Huidrom Nungsi Dombi Asem Rosina once again Saruk Yabirak Liba Kuding Makuhana Thagachari Matangi Say Sakpi Facebook ta Buduna Lakjage Mampuna Sem Sabira Mo Facebook live set Talabiriba Kuding Magna Han by say Han Bamadi and Isu by say Lokachage Buduna Lakjage Riba Say Sakpini Lenin Sinam Hanana Tagachari Madam Afavi Hanana Tagachari Ranbir Tonana Sakpa Isam the Sakpira Owen Orian Loisilakpada Mate Ama or Sukadol Damzage Madam Sinam Apavi
Kuding magpuhan na tagatchari Facebook te saruk yabiriba nanau namairakpam hanana tagatchari. Good evening bro. Brother Rusu taram nokchari thoram sida saruk yabirakpa. Sir Bimol Dingombam, Sir Lysrum Taking, Rosni Koijum, Tagatchari, Madam Promila, Ahivam, Tagatchari, Chakatsapam Kangdi. Kaida Ramzana, Isaisida Oiridra, Madam. Isaisinara Karin Oidino. Sir Biren Waikom, Taram Nokchari, nice song, and Abire. Anita Raskumari, Taram Nokchari, Thoram Sida Saruk Yabirak Diba Kudingma. Kuding magpuhan na tagatchari Sir Robin Maiti kumujam miyoy di Facebook ta miyoy kontra saruk yabi to batabu chat ta di miyoy loy suna thoklak di load laga loy lay bazani ko chat chu da mag saruk yabi yo miyoy kontra niru bema ichan bu taram nokchari angom bisorjit hanana tagatchari thoram sida saruk yabi rak liba kuding mag ngasigi Facebook ki da mag puduna lakchari ba saisak pi mayam da uthokchari Singer Sigi say ani kan biyo saruk yabiyo. Isay amadi yok silakre inga gilechil. Inga gilay sil pukpatta Amarjit Loremba Mamadi Pretty Yum Nam ani punasak mina kibay say ni Isay si sapmana na kanbira Madam Indubala Devi na kanbirak pa isay siga Niru Bema Isay si miyoy ohum na Inga gilay sil pukpatta Madam Nena na su kanbira Sena View Prem Wirang Tim Prem Hanana Tagatchari Kudol Tamzage can be rakliba Madam Nena na can be rakpa Madam Nena Madam Indubala Devi Ichan Niru Bema Homna can be rakpa isay Kudol Tamzage Inga Gilechil Pukfatta Mampuna Sarugaminasi Inga Gilechil Isay simak han ba isay oina miyoy ohum na kanbire ichan Niru Bema Madam Nena Kabarambam amadi Madam Indubala Devi ohum na kanbirak ba isay ni Amarjit Lorembam amadi Pretty Yumnam anigi konjal dagi sakiba isay mayam puna taminasi Isay sige music direction pibiriba Amarjit Lorembam masamak na direction pibi kiba isay ni kudol tamzari Lo yum bay cheng lâu
chứ câu bage ngagi lấy chứ bục phật ta ba bông khôi thì chinh jin hun ni harau nei do ni ngol pok ning la yum na di ma bu roi pa khachei do pa tho oi ba tam ba khai di khari lo bu pang khre do lam he la ba thamoi na di nam di khâu lang le do nong do lai ja hai thara ka ma lem hi pa ki ho ni do le lạc le khalu ba tanura mit lu pi hong ni do inga gi le chi phúc phật ta sai non hai ga na ba sana phâu liye nong lei sa phu mak tho na ba uyung tare yung liye sa nau nang ga lai bakti nau mapu ma na tam lambari nong si nang bu irang yai de pu ge hai na lep labani lối tháng lối khung tháng nắng giàu cho ba khi đi na chung đi nắng na lê pi ra ba da lối tháng lối khung tháng nắng giàu cho ba si chi lu ning ba na khâu rang ba ni inga ge lei chi buk fata. Thank you hanana tagachari yai fa yum nam sergi bit city pura anai bini han habire aseng ba techno do dana ngak num ngak kai se leng ba khot pati kya hai se de to wada bu sei sigi tan tha da khara hai hum tau jawani pura kai nom ni hanana tagachari sei make si thaina gi mayek yauri sigum bai sei si ju ta ba nungai sir ta ba nungai je hanai bi sir anjan hanana tagachari ma bi mala koncham kai cha ambika ning thau jamina kunbi hanana tagachari thoram sida saru ya birak pa ima lalita yen kom medam romita sanasum thangjum kiran bala taram nokchari yaifa va yum nam sir ranabir wangkem hanana tagachari thoram sida saru ya birak pa paung janta kumar thangjum kiran bala kudeng makpo hanana tagachari sir ranabir wangkem madam aruni koijam hanana tagachari nene busu taram nokchari nung si dombi wai kom taram nokchari thaibe maname rakpa medam busu hanana tagachari sir surjit isai kari haidunu gyan tadre amata sakpiro isai ama sakpiro on haibire horen loisilak pada isai amatan kudotam saki Ramita sanasam nung si dombi wai kom once again tagachari yaifa yum nam imalalita yen kom kuni magpo hanana tagachari pung sisu kangaude hanana tagachari saru yaviri ba kuding mag Sir Koirom Ravindro hanana tagachari
Madam Santi Laistrom Taram Nokchari Loinana Facebook Live the Labiri Bamio Simbusu Hanana Tagachari Rosni Koijum Niru Bema Hanana Tagachari Sir Bimol Lingombam Hanana Tagachari Sir Suranjoy Koncham Madam Susila Okram Sir Imo Mangang Sir Busu Taram Nokchari Nanauna Hanana Tagachari Tauram Sida Sarup Yabirakpa Inau Goroba Kuman Hanana Tagachari Tauram Sigi Facebook Dagi Kanbirakpa Isai Anisuba Isai Kurol Damzagi Ingagi Laisil se mabuk yam na fatte ingagi Laisil se nate mabuk yam patri si sir hausi kida hairago kadi haiba tare sajibu da nauhong na chutharak diba len yauna churak diba nong mahak pani taina ga dabidi ingagi di masagi sufam dokpagi dumak chujarak pani haiba wapam tamjage hek haijin bu anana thaga chari ani subai sai khurol tamjage senaviu haina sehoriba inau goroba kuman na kanbirak pai sai ni kurol tamjage me ampuna taminasi kanano sena doise amtang tar khangminasi Pretty Yumnam gi konjal dagi sakki vaisai Jason G Pretty Yumnam amadi Jason G anigi konjal dagi sakki vaisai ni mapuna taminasi Lung thok taba thamoy she mai sa phao de khan biết nu phung jin bagi awa ba biết nâu ke phang lối khang bi dress nung shi ba ning li si di hong di chik nai dom lấy ra su dangi wa kar liye sakta yeki boy naksina bagu magaida mi chik mi rao ko ta da banung yai atingba nangi minok ning shin laga lele ahing si
ꯄꯥꯡꯗꯕ ꯊꯃꯣꯏꯁꯦ ꯆꯩꯖꯔꯤꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯑꯁꯨꯝ ꯊꯝꯈꯤꯁꯤꯒꯦ ꯅꯨꯡꯁꯤꯕ ꯄꯥꯡꯗꯕ ꯊꯃꯣꯏꯁꯦ ꯆꯩꯖꯔꯤꯗꯣ ꯅꯪꯅ 이갈 테다가 내게 마구 고해다리 너나 하이바 남자가 내게 부와할리 낭나 빵대 빵다나 예능 타보루리 능시 뽕바 남다나 타보이는다 잠들이 와카세 조이케니고 세나비 직신나 낭온다 루키니고 세나비유는나 와카세 조이케니고 세나비유 직신나 낭온다 루키니고 세나비유는나 Thank you inaugural kuman hanana tagachari Toram sida sarug yabirakuna yam pazabai se magsukan birai loina na matangi saisakpa puduna lakchari YouTube ta mayam puna sem sabiyo ahal na su pamnaba nahana su dumak pamnariba saisakpa ma puduna lakchage Netu yam na chappe hain haibiri. Imai bem chaning thojum taram nokchari ma bimala koncham kuman taram nokchari thoram sida saru yabirak par Madam Romita Sanasam, Madam Padma Devi, Madam Budipati Dam hanana tagachari sarana bir wangkim Medona aim hanana tagachari Jete Izakri Madam Kate Ambika ngasai khan khrabane na Madam gi chap manaba khanjal le tawri se Madam Padma han bai sai kurol tamjage ngaurabi mai thongi tangang ba khajai hari bai sai do oidera ngaurabi mai thongda leiting liba karam bai sai oiduno khangdre Madam Medona emna khanbirak li bai sai tawatabu ahan bada kudol tamjaga daw bai sai ni amuk tang haibirak na bano lukchari loinana Madam Padma na khanbirak bai sai kuji hari bai sai simu khanbirai isai ani se kudol tamjage copyright delay by say ni kozi hari by say tawata bodamak aduma kudol tamjage kan bira avnina Madam Medona em hari by say amuk tang hai biro ketang sang na Madam gi say sana kudol tamjage dawani isai je ani thokna leikiba ngaurabi hariba isai se
खुबी से हेक्ता इनिंगी है इसने सर डॉबा सर्जिट क्राइजम तराम नोकचरी मैडम मेरोना एम सर ngौरबी माइथों ngौरबी माइथों ngौरबी माइथोंगी तंगांग खजाई हाइरिबा इसेजी ओइदोइरा कुरोल तमजगे मैम पुना तामिनसी ngौरबी माइथों अमदुसु ngौरबी माइथोंग द ngौरबी माइथोंग मक्ता हौजेलकपा अजुननी ngौरुरिसे अमा हेक्ता कुरोल तमजरगे ngौरबी माइथोंग मैम पुना तामिनसी ngौरबी माइथोंग Sadananda amadi Rosivinani puna sakmina kibai say si मैम पुना तामिनसी ngौरबी माइथोंगी तंगांग खजाई चमथांग बुंगमली नमजबा कोलिबा पिसुमनी मैम पुना तामिनसी कुरोल तमजरी ngौरबी माइथोंगी अंगांग खजाई चुमथांग ngamjana koliba pisum ani lurab laijadagi helibi nangi misna anina luna tumin yang lakpadi kari pau khongo challiba Ningal oi bigi manatni luna tumin yin jaba wahang suhang jekhi de pau khom su chan jekhi de lau shin lai ba pa khango nung shina ta tau biranu thabal da urum thi jani nung shi mai shalang jani nung shi mai shalang jani nuja koloita khelai onthok na bu pakchaida leirang ta khelaina khamban jabini hainam leinam yeli ba bashantagi malan fa natauda kalakuna nujai na chok kelali Mito shilo, keno hagi. Kari gaya. Tali cho. Pare, adu eradi. Ai, nuzanangi nakada. Amu kane yela. Ona hauba, oina chauba, khona hauba, khambal jau, natau yengi latna bani. Thawai su har chang su na ha ki
pamubi nangna shawa uningduna aishu aduklak na bani langjakhiwa irasin ngakpiyuko nungsibi ngakpiyuko nungsibi Ngaurabi mai thongi angamba khajai chum thangbu ngamjana koliba bisum ani luraba lai jadagi helibi nangi misna anina lona tumin yang lakpadi kari pau khongno chaliba Thank you hanana thagachari Tabalda urum thiraklaba nupa natraga nupi soidrabani kari haiba tare mahak adu kari kaido wino tabalda urum thidoise maram leite natra nungsibagi chaitheng phanglaba nupa natra nupi oidoini nungsibagi chaitheng makhal yami ko aduna Tabaldabu urum thiraba bera karabani aduna tabalda urum thidana mayamsu kanna honabiyo hanana thagachari saruk yabiriba khudingmak sir handy livestream taram nokchari ona hoba oina chawba khona hoba khambal jaw isai makes mai chatle mayam hanana thagachari ni subai sai kulol tamjage isai sibu khanbirakhiba madam padmana khanbirakhiba isai ni loinana Facebook ta library nongna changbirakliba sing hanana thagachari Monica Goti mayum taram nokchari thoram sida saruk yabirakpa Pravavati loitongba hanana thagachari ngasina ahan bani khanbirak kari haidunu gyan tadre khanbirak iba isai sido isai ba khuding makwa hanana thagachari huidrom nawoi isai se mayam khanbire punsi wari lirero ai haibado tajagi han haibire sir ngasigi thamjariba singers of the day thamjariba ngasigi thoramasida saisakpa natraga saisakpi se ekoina puraga lakchari bani cheta saisakpa natraga saisakpi haijarakani aduda first finger fast ahanba amadi anisuba khanbirakiba isai singer adugi ekoine haijakiba singer adugi isai se mathang manau naina ani khangat chabani sir waro biroi mathang gida kudong chaba lei rengse nawoi puduna lakjage tawtabu comment nawboi na iraktrigei mayamna pibirakpa comment amta lawjaroi ani subai sai kuro damjage saranandagi konjaldagi sakiba madam padmana khanbirakiba isai khuji hariba film asigi isai ni mayam tamina si khuji se tamlabani nangonda nungsi kudol oina haidok lunu kanada tamthok lunu kanada wari sing nadra mayam tamina si kudolgi artha khangda lausin bidrava karigumba waru haurani thamoi sina mikuf khuding nangi yaifanavata khalliva punsi sina krodam jage taminasi Kuji se tamlabani nangonda nungsi kudol oina Kuji se tamlabani nangonda nungsi kudol oina
haidogluno kanada tamthogluno wari se kana khang handa cheksinna thambiu thamoida lotna khuji se tamlapani nangonda nungsi khudol oina loi banai daba loi nai daba asha kaya ga loi na na tamjaning bakuda kaya ni khuji sina aroi banatte loi banai daba loi nai daba asha kaya ga loi na na tamjaning bakuda kaya ni namgani thawai shu piba khudol oina namonda namgani thawai shu piba khudol oina khuji se tamlabani nangonda nungsi khudol oina khanda lausin bidaba kari gumba warau haurani thamoi sina khudolgi artha khanda lausin bidaba kari gumba warau haurani thamoi sina miku khuding nangi yaifana bata khaliba punsi sina miku khuding nangi yaifana bata khaliba punsi sina khuji se tamlabani nangonda nungsi khudol oina haidogluno kanada tamthogluno wari se kana khang handa cheksinna thambiu thamoida lotna khuji se tamlabani nangonda nungsi khudol oina nungsi khudol oina
Thank you. Hanana thagachari yam phajaba film ni. Film sida nongning ba comment ke ani ma'am na pibirekli si. Ovun pot khanmin naraga thungna khidabagi film. Hanana thagachari aikoina kara angang oiringai haidoira kari haidoino aikoina angang oiringai da kap ki masi film ji. Ontok pathaba masu thoki masi film ji kap. Hanana thagachari thoram sida saruk ya birakpa. Sir Anjan nang saida ki ibirakli bise. Saida uzai hanjan as vai bire. Comment se pura kai nom ni. Sir James na Sir Surit koi ki yum da lag pada Sir Surit ki icha oidoi ra du do. Sarananda. Kai gino kangja de. Fagi domak ta uzabani da. Sir na sudum lagna bi. Kai nom mani. Konjel se kari haiba tare isai sakpa matamda sarandanagi isai ji yam pame aina so aduda isai se sakpa matamda adam phagi tawdoi sarna phagi dudi matang chabda nong maijage hojiki di haija roi sir anjan hanana taga chari liglai hanana taga chari ngasi di nong jawi masu lilamde swai bi rakimni ngasi di madam liglai na haibira kibagi matungina Hojikan je nongjabi nongse hanghalla sira anari khan bani ado hangbagi muhutta sum henjilak pana maram moiraga nongjabi machu thadok sakre hanana taga chari sarugyabi riba kuding mak madam sanjami bemcha hanana taga chari Facebook tagi isai amatang lokat chage Facebook tagi Prabhavati loitongbam anana tagachari han batanabiu isai amakaktamak lokachage Facebook ta leibiri besengi oina pongni pan ga minute tara chatkibana maram moiraga isai ani face call dagi ma lokachage khalamani isai ani aduma lokacharage mampuna saruk yaminasi Nawboy huidrom mayam khanbiro Facebook ta leibiri beseng han ba isai kurol tanjagani Hanbani. Madam Memcha hanana tagachari sa radio da tajari hana bire Madam Susila Okram kuding mag po hanana tagachari sa rugya bire boy kuding mag Kaurang na haina su kan bire kapatara bara nungsi wari libige hari be isai oidora gyanta da ba malairi Kudol tamjage madam na kanbirak piba isai nungsi wari libige haina sayori ba isai madam santi konthau jumna kanbirak piba isai loina na madam heaven tababita anina kanbirak piba isai ani si kudol tamjage kaurang na ngairak ba ani su da kudol tamjage han ba isai nungsi wari libige madam santi konthau jumna kanbirak ba isai kudol tamjari taminasi Khoi mu na nang ba gung nang jage
wari libige tawai tana no khange Nungsire nungsire aidi nangu nungsire pamjare pamjare aidi nangu pamjare nungsire 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 aidi nangu nungsire oi jage nangse aigi oi jage Akhapa amata thamlaroi aigi nungsiba se nangonda Akhapa amata thamlaroi aigi nungsiba se nangonda Yengli makai pende do yengna ningti bisatam do nungtigi uning ba mai thongi punsi simage Khoi muna ngang bagung ngang jage lang man gi khoi gung han ge nung si wari libige hawai tana no khan ge nung si wari libige hawai tana no khan ge Moi dia makatni kau fade ani suhan mata moi de hi ani tumbani moi dia makatni kau fade ani suhan mata moi de hi ani tumbani punsi da kai dau nongda hi ani tongzaroi nasu lep khare ide khoi muna ngang bagung ngang jage lang man gi khoi gung han ge nung si wari libige hawai tana no khan ge nung si wari libige hawai tana no khan ge nung si re aidi nangu nung si re Thank you. Hanana tagachari yam pazabay say ni. Hi ani tong ledi kay do batay ado masan tawa ni ado tong liba misak to na yam hay sing kraga di kangdre ko. Hi ni do posan naraga tong kraga di kangdre. Hanana tagachari sarug yabiri ba koding mag. May chat pa isay ngakta ni kalay si Facebook kanguna. Yam nungay ra ba isay kaya ni. Ani subay isay yam ukudol tamzagi. Beram santi kontaw jam na kan bi ki ba isay. Nung si wari livige yam na fazar ki ba isay ni yam na fazaba mayam na su taba da dum kang birang gani mayam su dance to bille pidri hozi paw ba. Hanana thaga chari kuding magpu loina na. Ani suba Facebook tagi kan birak pa tawra masigi na aroi ba isay. Singers of the day hariba tawra masigi aroi ba isay kudol tamzagi. Madam Hemanta Babitana kan birak ki ba isay ni kaurang na ngairak pa Ivani gi nungsi pantung ni. Tongan ba isay mayam kan biray tawadabu ani kaktamak laukhat jabana maram muraga kudol tamba ngamzaki deba sing waraw bidana bahayjari kappatara bara idom mayam na kan birak ki ba isay singi manung da amani Sir Bimol ning ombam na su fazaba isay makan biraki Hanana tagachari adobo ani subay isay kudol tamzagi
Madam Hemanta Babitana Kanbirakibai Saini, Kudol Tamjari Daminasi, Korang Nangairakpa, Ivanigi, Nuksi Pantungni. Sanato Ningtozagi Mayekta, Hidrom, Navina. Sakpiki Baisani Mampuna Daminasi. Nang na inaktai, na thai kravada, tamjagi kanduna, kakcharakpa, Ivanigi nungsigi, wari sing. Net jab ki bai mate ma kudol tamjabani, taminasi. Iwanigi nungsipan thungni Khaurangna ngairakpa Iwanigi nungsipan thungni Matamgi pungja yenga yenga Ukhidaba kuiraba shakamdo Amutang pena Pena yenjaning wana ngairakpani nasibawa Khaurangna ngairakpa Iwanigi nungsipan thungni Nangna imangda leplarabada tamjagi khanduna khakcharakpa Iwanigi arumba wahaishin Nangna imangda leplarabada tamjagi khanduna khakcharakpa aikhoinigi aronba wahaising panduna leikhare chinbal anida mashina karamba nungshigi khudolo khaurangna ngairakpa Iwanigi nungsipan thungni Nangna inaktai na thai kravada loishin pham khangana lai haurava Iwanigi nungshigi warishin Nangna inaktai na thai kravada loishin pham khangana lai haurava Iwanigi nungshigi warishina omduna chakhaure wa maigi mairigo aigi thamoy simba thunna Khaurangna ngairakpa Iwanigi nungsipan thungni Iwanigi nungsipan thungni
Thank you hanana thagachari am phajawai sei ni madam hemanta babitana khanbiraki bai sei ma'am puna taminaraba matung tawramasi tension janabagi tanja ma'am dagi lojage loisilakpadai sei ma'am na haibirakpagi matung in sei matang kudol tamjage aroi bai sei amadi asimadi mai tare en haibirai sir suranjoy konchum kuding mapu hanana thagachari paung jana kumar madam leima moirang hanana thagachari ngasigi khanbirakiba ngasigi live chat saruk yabiriba singna khanbirakiba isai yamna fazaraba isai gi number ke ani khanbiraktuna tahan biriba khudingmak po hanana thagachari loina na thoramasibu thawai hakchang hapiriba khudingmak hanana thagachari madam bodivati hidam madam memcha madam thaunauzum fakpi khudingmak po hanana thagachari pathok chabade sitananta ba yawrusu pathok chabada sitananta ba yawragasu ma'amna waro bidana ba haijari sir manichandra moirangcha taram nokchari tangjum sandherani leima taram nokchari thawram sida saruk yabirakba kuning makbu hanana tagachari sir Ajit Kumar Maitei hanana thagachari kuning makpu hanana thagachari sei matang loisilakpa sida kudol tamjagi mamang thaktasu kudol di tamja khrabai seini nuja thoibi poirei thokchonggi konjeldagi sakibai seini ma'am puna taminasi soi kilan kiba yawragasu ma'am na waro bidanaba amadi ngakpinaba haijari san mi lấy rangum khoi muk kayagi kalak fam mapu mahaki kudolni nuksi toibi nandi aigi tawaini nuja toibi nuksi toibi nandi aigi tawaini nungsi vasu tambiri nang nang nungsi lambi takpiri Tamoy sisu marolo laklay nung sinang tabu kanjari karam na lo tokani nung siva se tamoy dagi nang yaw na hing bangam loy nang yaw de pun si se nu ja toy vi nungsi toivi nandi aigi tawaini nuja toivi nungsi toivi nandi aigi tawaini
Nangi nungsi sakdamni Aigi tamoida lachariva Nangi nungsi minoni Wakali rang ho haliva Kang biune amok tanding Sing lavai ginong si baseng Hai raglo Tâm lắc lo Aiva nungsi hai na Nuja toi vi Nungsi toi vi Nandi aigi tawai ni Nuja toi vi Nungsi toi vi Nandi aigi tawai ni Thank you. So ikilan kiba kaya orum labi sumyam na waro widana abu kaso hanai jari lantok jariba 90.0 Wahong Radio ki sandok jariba toram Singers of the Day mayam dagi tension jana bagi tanja mayam dagi lojagi makata tarak pada aten ba break amagi matung mayam pun saruk yaminasi Inspector Tayagi hanjan episode chamapan humputara mapan suba tangka mayam pun taminasi YouTube amadi Facebook ta lebi ribasing na matangi page lak biduna toram saruk yabiyo Saruk yabiriba kudingmag ming amamam toina patok jadraga supom nangpo hanna na tagat jari radio da tabiriba tongan ba platform sing da lebiriba sing kudingmag mayam daging haktang laptok jabagi aba log jabag loina na pom nangpo surjit kuman jana amuk hanna kurum jari Nungairabo Paujel Eastern Lily Bottle Water Company gi thabak ki vacancy kun hangzari yaubi ningba singna isa gi resume biodata factory asida laklaga thajin birakpa yagani walk in interview oizagani ahangba pham singdi supervisor machine operator support staff ahangba pham sing ase pambirabadi unabiu tanabi Eastern Lily Factory Slockland Campus Salt Village Khongjo Manipur Hangdok Chare Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai